ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯛꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯗꯧꯔꯤꯕ ꯀꯣꯟꯇꯦꯟ ꯑꯁꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯦꯒꯤ ꯇꯥꯡ 14ꯗ ꯁꯤꯌꯔ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯄꯣꯁ ꯑꯃꯅꯤ ꯑꯗꯨ ꯑꯩꯅ ꯏꯅꯧ ꯅꯧꯅ ꯀꯣꯟꯇꯦꯟꯁꯤ ꯐꯖꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯤꯄꯣꯁ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩꯅ ꯉꯁꯤ ꯁꯝꯖꯒꯗꯧꯔꯤꯕ ꯀꯣꯟꯇꯦꯟ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤꯅ ꯃꯌꯥꯝ ꯚꯤꯌꯦꯠꯅꯥꯝꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯁꯤꯗ꯭ꯔꯤ ꯀꯝꯗꯧꯅ ꯃꯁꯤ ꯑꯣꯏꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗ-19ꯅ ꯅꯥꯕ ꯃꯤꯒꯤ ꯃꯁꯤꯡ 75,243 ꯔꯣꯝ ꯁꯨꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕ ꯃꯁꯤꯡꯅ 2,990 ꯍꯦꯟꯈ꯭ꯔꯦ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯀꯟꯐꯥꯔꯝ ꯀꯦꯁ ꯃꯤꯂꯤꯌꯟ 1.4 ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯄꯨꯟꯕ ꯀꯦꯁ ꯃꯁꯤꯡꯒꯤ ꯁꯔꯨꯛ 4 ꯊꯣꯛꯄꯒꯤ ꯑꯃꯔꯣꯝ ꯌꯧꯔꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕ ꯃꯤꯁꯤꯡꯅ 43,997 ꯍꯦꯟꯈ꯭ꯔꯦ ꯁꯤꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡꯒꯤ ꯁꯔꯨꯛ 4 ꯊꯣꯛꯄꯒꯤ ꯑꯃ ꯍꯦꯜꯂꯕꯅꯤ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯕ ꯑꯃꯗꯤ ꯑꯅꯥꯕ ꯂꯩꯔꯕꯁꯨ ꯃꯤ ꯑꯃꯐꯥꯎ ꯁꯤꯗꯕ ꯂꯩꯕꯥꯛ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗꯒꯤ ꯃꯇꯧ ꯇꯝꯕ ꯌꯥꯕ ꯀꯔꯤ ꯂꯩꯕꯒꯦ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥꯅ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯈꯨꯗꯝ ꯑꯣꯏꯅ ꯚꯤꯌꯦꯠꯅꯥꯝ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 92 ꯔꯣꯝ ꯂꯩ ꯂꯩꯕꯥꯛ ꯑꯁꯤ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯁꯟꯗꯣꯛꯄ ꯍꯧꯔꯛꯈꯤꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯆꯥꯏꯅꯥꯒ ꯌꯨꯝꯊꯪꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯦ 13 ꯐꯥꯎꯕꯗ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯃꯤꯒꯤ ꯃꯁꯤꯡ ꯁꯨꯞꯅꯇꯒꯤ 249 ꯈꯛꯇꯪ ꯑꯣꯏꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯁꯤꯈꯤꯗ꯭ꯔꯤ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ 13,950 ꯂꯩ ꯑꯗꯨꯒ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡꯅ 203 ꯈꯛꯇꯪꯅꯤ ꯅ꯭ꯌꯨ ꯖꯤꯂꯦꯟꯗ ꯂꯩꯅꯥ ꯑꯁꯤꯒꯤ ꯀꯟꯐꯥꯔꯝ ꯀꯦꯁ 1,163 ꯑꯗꯨꯒ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯅ 12 ꯈꯛꯇꯪꯅꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁꯟꯗꯣꯛꯂꯤꯕ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯊꯦꯡꯅꯕ ꯑꯃꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯅꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯝꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯈꯥꯗ ꯄꯤꯔꯤ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯁꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯂꯩ ꯊꯧꯔꯥꯡ ꯑꯗꯨꯗꯤ ꯂꯥꯏꯆꯠ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯊꯕꯛ ꯂꯧꯈꯠꯈꯤꯕ ꯑꯁꯤꯅꯤ ꯅ꯭ꯌꯨ ꯖꯤꯂꯦꯟꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯀꯦꯁ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗ ꯊꯦꯡꯅꯈꯤ ꯃꯥꯔꯆ 22 ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯂꯩꯖꯔꯤꯕ ꯔꯤꯁꯣꯔꯁꯁꯤꯡꯒ ꯁꯤꯇꯤꯖꯟ ꯔꯦꯁꯄꯣꯟꯁꯀ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯅꯕꯒꯤꯗꯃꯛ ꯂꯦꯚꯦꯜ 4 ꯂꯩꯕ ꯑꯦꯂꯔꯠ ꯁꯤꯁꯇꯦꯝ ꯑꯃ ꯁꯦꯝꯈꯤ ꯃꯥꯔꯆ 25 ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤ 4ꯁꯨꯕ ꯂꯦꯚꯦꯜꯒꯤ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯏꯍꯥꯟ ꯍꯥꯟꯕ ꯀꯣꯚꯤꯗ-19ꯒꯤ ꯀꯟꯐꯥꯔꯝ ꯀꯦꯁ ꯃꯥꯔꯆ 5ꯗ ꯊꯦꯡꯅꯈꯤ ꯃꯥꯔꯆ 15ꯗ ꯏꯃꯥꯔꯖꯦꯟꯁꯤ ꯂꯧꯊꯣꯛꯈꯤ ꯑꯃꯗꯤ ꯃꯥꯔꯆ 22ꯗ ꯂꯩꯕꯥꯛ ꯄꯨꯝꯕ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤ ꯑꯃꯔꯣꯝꯗ ꯚꯤꯌꯦꯠꯅꯥꯝꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19ꯒꯤ ꯑꯍꯥꯟꯕ ꯀꯦꯁ ꯖꯅꯋꯥꯔꯤ 22ꯗ ꯊꯦꯡꯅꯈꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 1ꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯕꯣꯔꯗꯔꯁꯤꯡ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤ ꯑꯃꯗꯤ ꯚꯤꯖꯥ ꯄꯤꯕ ꯊꯤꯡꯖꯤꯟꯈꯤ ꯂꯩꯕꯥꯛ ꯑꯍꯨꯝꯇ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯕ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯕ ꯁꯦꯅꯦꯟꯇꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯄꯥꯏꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯗꯣꯃꯦꯁꯇꯤꯛ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯊꯤꯡꯈꯤ ꯍꯥꯏꯅ ꯗꯥꯛꯇꯔ ꯁ꯭ꯇꯦꯐꯦꯟ ꯕꯥꯖꯔꯅ ꯐꯣꯡꯗꯣꯛꯂꯤ ꯗꯥꯛꯇꯔ ꯕꯥꯖꯔ ꯑꯁꯤ ꯏꯟꯐꯦꯛꯁꯤꯌꯁ ꯗꯤꯖꯤꯁ ꯑꯃꯗꯤ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯗꯕꯜ ꯕꯣꯔꯗ ꯁꯔꯇꯤꯐꯥꯏꯗ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕꯇ ꯅꯠꯇꯅ GIDEON ꯒ꯭ꯂꯣꯕꯦꯜ ꯏꯟꯐꯦꯛꯁꯤꯌꯁ ꯗꯤꯖꯤꯁ ꯑꯦꯟড ꯏꯄꯤꯗꯤꯃꯤꯑꯣꯂꯣꯖꯤ ꯑꯣꯟꯂꯥꯏꯟ ꯅꯦꯠꯋꯥꯔꯛꯀꯤ ꯐꯥꯎꯟꯗꯔꯁꯨ ꯑꯣꯏꯔꯤ ꯕꯥꯖꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯚꯤꯌꯦꯠꯅꯥꯝ ꯑꯃꯁꯨꯡ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯅ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯧꯈꯠꯈꯤ ꯅ꯭ꯌꯨ ꯖꯤꯂꯦꯟꯗ ꯑꯃꯗꯤ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯄꯨꯝꯕꯗ ꯂꯣꯛꯗꯥꯎꯟ ꯇꯧꯈꯤ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒ USAꯗ ꯑꯣꯏꯈꯤꯕ ꯃꯑꯣꯡꯒꯗꯤ ꯇꯥꯏꯌꯣꯟꯅꯅ ꯑꯣꯏꯈꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯏꯍꯥꯟ ꯍꯥꯟꯕ ꯀꯦꯁ ꯖꯅꯋꯥꯔꯤꯗ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 1ꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯊꯤꯡꯕ ꯈꯔ ꯊꯝꯈꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯥꯔꯆ 13 ꯐꯥꯎꯕꯗꯤ ꯅꯦꯁꯟ ꯑꯦꯃꯥꯔꯖꯦꯟꯁꯤ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯊꯥꯛꯇ ꯃꯄꯨꯡ ꯐꯥꯅ ꯂꯣꯛꯗꯥꯎꯟ ꯇꯧꯕ ꯂꯩꯈꯤꯗꯦ ꯀꯣꯚꯤꯗ-19 ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯅꯕꯒꯤꯗꯃꯛ ꯏꯁꯇꯦꯠꯁꯤꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄꯣꯂꯤꯁꯤꯁꯤꯡ ꯁꯦꯝꯖꯍꯟꯈꯤ ꯑꯣꯕꯥꯃꯥ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯕꯥꯏꯑꯣꯗꯤꯐꯦꯟꯁ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯦꯃꯥꯔꯖꯦꯟꯁꯤ ꯔꯦꯁꯄꯣꯟꯁ ꯐꯤꯖꯤꯁꯤꯌꯟ ꯑꯃ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯗꯥꯟ ꯕꯤ ꯐꯦꯀꯕꯥꯏꯒꯤꯅ ꯚꯤꯌꯦꯠꯅꯥꯝ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ ꯑꯃꯗꯤ ꯅ꯭ꯌꯨ ꯖꯤꯂꯦꯟꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯕ ꯄꯣꯂꯤꯁꯤꯅꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯕꯣꯔꯗꯔꯁꯤꯡ ꯂꯣꯛꯗꯥꯎꯟ ꯇꯧꯗꯨꯅ ꯑꯃꯗꯤ ꯀꯟꯇꯦꯛ ꯇ꯭ꯔꯦꯁꯤꯡ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯇꯧꯗꯨꯅ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯗꯨꯅ ꯍꯣꯠꯅꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯑꯣꯏꯅ ꯃꯈꯣꯏꯅ ꯇꯉꯥꯏꯐꯗꯕ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯃꯦꯖꯔꯁꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯧꯈꯠꯂꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯤ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯁꯤꯅ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯂꯥꯛꯁꯤꯟꯅꯅꯕꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡꯁꯤꯡꯗ ꯈꯦꯠꯅꯕ ꯈꯔꯗꯤ ꯌꯥꯎꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯅꯦꯁꯟ ꯄꯕ꯭ꯂꯤꯛ ꯔꯦꯗꯤꯑꯣ NPRꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯅ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯂꯥꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯀꯟꯇꯦꯛ ꯇ꯭ꯔꯦꯁꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯅ ꯃꯃꯥꯡꯗ ꯇ꯭ꯌꯨꯕꯔꯀꯨꯂꯣꯁꯤꯁ TB ꯂꯥꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯀꯟꯇꯦꯛ ꯇ꯭ꯔꯦꯁꯤꯡ ꯇꯧꯈꯤꯕ ꯌꯥꯎꯅ ꯃꯈꯣꯏꯒꯤ HIV ꯑꯃꯗꯤ TB
ꯊꯦꯡꯅꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯉꯝꯈꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯛꯗꯥꯎꯟꯁꯨ ꯇꯧꯈꯤ ꯂꯣꯏꯅꯅ ꯇꯦꯁꯇꯤꯡ ꯑꯃꯗꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯅꯅꯕꯒꯤꯗꯃꯛ ꯃꯁꯤꯡ ꯌꯥꯝꯂꯕ ꯍꯦꯜꯊ ꯋꯥꯔꯀꯔ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯁꯤꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ